Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau. Ain kaina Manipur da sangsilakpa Myanmar macha 739 khudakta maramdamda halankinaba Manipur Sarkar na Assam Rifles da khanghankhre. All NGO Coordinating Committee Mizoram na sinduna Manipur da thokliba irang na sokhalaba zo ethnic tribes singbu sogatuna ngasi raija dugi mafam kaya da rally satli. Manipur gi wafam da sarang na bathokpadagi Raja Sabha gi mifam ngasi numiyung bapung tarani thoi phabu yai thokhi. Lok Sabha dana nungthil pung ani phabu mifam yai thokhi. Amasung Rashtrapati Draupadi Murmu ngasi dagi numit humni gi Odisha khongsar hauragani. Ngasi nungthil Bhubaneswar da Rashtrapati na Odisha gi Raj Bhavan gi anuba building block amagi jatra hungani. Ain kaina Manipur da sangsilakpa Myanmar macha 739 khudakta maramdamda halhankinaba Manipur Sarkar na Assam Rifles da khanghankhre. Myanmar macha sing adu border pillar number 59 gi opposite ta leiba Khampak ta sauna irang thokpadagi thasigi kulumdoida Sandel jila gi New Lajang area da Manipur rom da sangsilakhibani. Thaudok asigi pau hek phangbaga Raija gi Chief Secretary Dr. Binit Joshi na Assam Rifles ki authority da kamdauna Myanmar macha sing adu ngamkhai lana sanghalakibano haina hangki mari lenaba se sangsing yaudana refugee oina sangsilakliba Myanmar macha sing adu khudakta halankhina basu khanghanki Sandel gi deputy commissioner amasung SP da refugee sing adugi biometric amasung photo na chingba lobaga loinana makhoi bu maramdamda halankhina ba paikhaliba thabak sing yengsina basu chief secretary na khanghanki Imphal East amasung Imphal West jila da ngasi yukpung 5 dagi numidang wairam pung 3 phawba curfew komthokli Imphal West jila gi Kaisampa Junction dagi Tidim lambida Ningthemkol phawbagi marakta matam kaktana thamlamba curfew adusu lokthokre Bisnupur jila da ngasi yukpung 5 dagi numidang wairam pung 5 phawba curfew komthokli Raija Police na hairi viral video gi wathoka mari lenana phaba mioi taret sure makhoi gi manungda juvenile ama yauri Manipur Police Control Room na thokpa cherol amada hai Torbung Bangla amasung Kangbai area da security force na paksana thi humbagi thabak chathakre National Highway 2 amadi 37 da pochai thanna yawba gari Sanipan Yangkhai security gi akanba section thoranga loinana pusilakre hairi Manipur da hojik thokliba wathok asigi waroisin puraknaba amasung wathok asida lanjena duna awaba nangliba mioisingi mateng pangnabagi damak Raijapal Anusuya Uike na sarkar gi official sing amadi tongan ba mioi kya ga leptana unari ngarang su Central Agricultural University gi Vice Chancellor Dr. Anupam Misra ga Raijapal ga Imphal gi Raj Bhavan da unakhi unabadu da hojik oriba phibam asida Agricultural University ase kamdauna mapung phana mathau tawhanaba amasung mahi tambina bagi matang da khanakhi Raijapal gi maikai dagi su mahi loisang sing ningthina ngak senduna mahi tambada ayat apan thoktanaba darkar leiba thabak sing lokhatkani haina thajaba pikhi Hanagi Mantri AK Mirabai amasung mangkhiba angang singi mama mapa singna su ngarang Raijapal go naduna wari sanakhi July 3 tagi mangkhiba angang anigi langla langjil phangnaba leptana honari amasung makhoi bo soyangam thoktana phangba ngamnaba makhatana honekhi gani haina su Raijapal na thajaba pikhi Imphal East ki Kendra Vidyalay gi oja singga su Raijapal ga ngarang unaduna wari sanakhi All NGO Coordinating Committee Mizoram na sinduna Manipur da thokliba irang na sokhalaba zo ethnic tribes singbu sogatuna ngasi Raija dugi mafam kaya da rally satli rally asida mahiroi singi loop sing Lanai loop kaya Rajniti Dol Singh Mizo National Front Congress BJP na singba saruk yari rally asina maram oiduna Raija dugi maru oiba kaithel sing amasung dukan sing thong hangnadre section thorang lokhatpa oina Raija dugi DJP na lusingduna Raija Police amadi Central Security Force na rally satliba mafam singda kupna yengsilli Marak asida Mizoram da leiba maitai sing makhata na Raija dudagi thongnarakpa leptri Mizoram Sarkar na mafam aduda leiba maitai sing aswa engam thokhaloi haina phungdokrabasu mafam adudagi saphagadaba yengduna yumlo naba Raija sing Assam amsung Tripura gi tongan ba mafam singda sangjafam lauduna leiri tabiriba pawse Akasbani Imphal lagini Raija Sabha da ngasi mifam horokpada Sabha gi chairman Jagdeep Dhankar na Manipur gi matang da sarkar na khananaba thorang tauri haina phongdokhi Sri Dhankar na makhata na Chhattisgarh amasung Rajasthan da nupi singi mathakta chathaba hingsa gi matang da khananaba wafam hana pukhalakpada Congress ki P Chidambaram na
Rule Sani Humputariki Makada Manipurgi Wapam Hana Kanagadabani Haina Yaningdaba Pundorakpadagi, Sarang Nabatoktuna, Sabagi Mipam Namiyung Bapuntarani Toy Pau Toki. Lok Sabada, Nasigi Mipam Hek Hoboga Birodi Sadasa Singnam, Manipurgi Wapam Gimatang the slogan Kia Lauki. Adaksa Om Birlana Sadasa Sing the Kolau Toktuna, Magi Pampam the Pambina Bamasung, Wahang Pahongi Tabak, Sataba Yahana Bahaiki. Makata na Sadasa Sing Manipurgi Matang the Kolau Kia Laubadagi. Sabagi Mipam Nungtil Pungani Paway Toki. Panbayay, Birodi Sadasa Sing na Manipurgi Wathosi Matang da Pradhan Mantri na Marik Chumba Warol Pigadabani Hanadabi Tauduna Lakpani. Rashtrapati Draupadi Murmu ngasidagi numit humnigi Orissa Khongchat Hauragani. Ngasi Nungtil Bhubaneswar da Rashtrapati na Orissa gi Rajbhavan gi Anoba Building Block amagi jatra hongani. Rashtrapati na hayang katakta leiba Orissa High Court ki Sahi Humbudra Manga Suba Kumon Thoram Sarugyagani amasung National Law University Orissa ki convocation dazu sarugyagani hairi. Rashtrapati Draupadi Murmu nangrang New Delhi da pangthokpa thorum amada National Geoscience Award 2023 yenthokre. Award asi Geoscience ki lamda kathokpa galoina na thabak tawriba lanai miyoi amadi kangbu singda Mines Mantraloy na pibani. Thorum adu da nupi ani yauna geoscientist kuni thoi de award sing pidunai kai khumna bo utkhi. Thorum adu da wangang bada Rashtrapati na hai Geoscientist singna landslide yuar haba ising chawba amasung tsunami na singba mahusagi khudongthiba thodok singi matangda thijinduna miyamda kanaba kaya piri. Pradhan Mantri Narendra Modi na Gujarat ki ahanba Greenfield Airport Hirasarda lakliba sagwal se nimita sangaragani. Rajkot International Airport asi koti lisingama chamri supna manga sangna sabani. Pradhan Mantri gi numit ini gi Gujarat khongchata Rajkot ta miham gi oiba rally amada wangangani loinana tongan ba tharung kya dasu sarugyagani. Kendra gi Civil Aviation Mantri Jyotiraditya Sindhya na mangarak suba helicopter amsung small aircraft summit Madhya Pradesh ki Khajuraho da ngasi haudoklagani. Summit asi Civil Aviation Mantraloy, Madhya Pradesh Sarkar, Pawan Hans Limited amasung Federation of Indian Chambers of Commerce Industry na kusam na duna sinbani. Summit asi gi maru eba pandam singi manungda Manung Hanjinba amasung chingi mafam singda uran scheme yauhanba yauri. Indian Meteorological Department na lakliba numit mangani asida lebaki mafam kaya da paksan akan manung sugani hairi Himachal Pradesh, Haryana, Nongsup Thangba Uttar Pradesh amasung Uttarakhand hayang akan banong surba yai hairi. Contempt case amaga mari lenana Pakistan gi hanagi Pradhan Mantri amasung Pakistan Tehreek-e-Insaf PTI gi lusingba Imran Khan bu faraba matung court puthoknaba Election Commission of Pakistan na khangankre. Election Commission of Pakistan na case amaga mari lenana lusingba si court laknaba hanna kaubada laktabadagi commission asina Islamabad ki IGP da Imran Khan bu phananaba khanghankhibani. Aroibada maroiba paw amuk hana Ain kaina Manipur da sangsilakpa Myanmar masa Satre Taranipan khudakta maramdam dahlan kinaba Manipur Sarkar na Assam Rifles ta khanghankre. All NGO Coordinating Committee Mizoram na sinduna Manipur da thokliba irang na sokhalaba zo ethnic tribes sing bu saugatuna ngasi raija dugi mafam kya da rally setli. Manipur gi wafam da sarang na bathokpadagi Raja Sabha gi mifam ngasi numiyung bapung tarani thoi phawba yai thokhi Lok Sabha dana nungtel pung ani phawba mifam yai thokhi amasung Rashtrapati Draupadi Murmu ngasidagi numit humni gi Orissa khongchat hauragani. Ngasi nungtil Bhubaneswar da Rashtrapati na Orissa gi Rajbhavan gi Anoba Building Block amagi jatra hongani. Pauloi jare.